Kanglup adigi marakta soknariba lal asida iramdam kanabaginamak thawai miren women wing ki makada sidi foba chara henbagi kongsin sesilakhiba nepram ganga amade chongtham pramo masagi film social lakpadagi hauji Zenems ki medicine water like aduna leiri haina thawai miren ki media coordinator Kondra Mosana phongdorak lei mahang na makataraduna hai hauji like aduna leiriba ima ani asina miyam gi damak leibak asi gi damak fatta nong da thokrabade miyam gi mafam da amuba kali taichilagane maram aduna praja miyam amadi lenga mapuna makoi gi punsi kanana bohona minase haina so phongdokhe ai gi tena ba no ji Malaysian poro on hai ba so ama ka ti rakta ba gi lai mo angan se so me an bu lo sun la ga ama to ge ko ni ne ko hai ji mo na na ta ba ba ni mai nga su ama ta ko je khani ji da ba wa ji ko no ta mo da khani ni ji ko ni ko ni lai ko ni ya ama ta ha ta ba ni na ko ji shiro ma da mo na lai na ko ni na ko su da ba ge Sarai ngai khung chang pa je langang ma pung ne ai thon ba pa ma bani na ma khoi yeng jara sano lai ri ban lup mayam sina so ama ta hang na yeng tre sa ka na sang na yeng tan na moi loi tai ho ba ro sai sai ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯅꯝꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯗ꯭ꯔꯤꯞ ꯀꯥꯞꯇꯅ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯄꯤꯗꯅ ꯊꯝꯕꯤꯕꯁꯤꯃꯛꯅ ꯑꯣꯏꯕ ꯌꯥꯔꯛꯇꯕꯅꯤꯅ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤ ꯁꯣꯛꯆꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯗꯣꯛꯇꯔꯒꯤ ꯔꯤꯄꯣꯔꯠ ꯄꯤꯕꯤꯔꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯐꯤꯗꯤꯡ ꯇꯧꯒꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯗꯚꯥꯏꯁ ꯑꯃ ꯇꯧꯕꯤꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯅꯤꯁꯤꯗ ꯏꯃꯥꯁꯤ ꯃꯄꯤ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯕꯗꯧꯅ ꯏꯃꯥ ꯑꯅꯤꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯔꯒ ꯋꯥꯅ ꯈꯥꯡꯕꯁꯤ ꯂꯩꯉꯥꯛꯅ ꯎꯗꯕ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯁꯦꯁꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯈꯪꯕꯤꯗꯕꯁꯤꯃꯛ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯑꯣꯏꯔꯦ nakal amaromda thawai mirel women wing na sinduna changsilakhiba sidi foba chara henbagi kongjang ngasi so ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯨꯃꯦꯟꯁ ꯋꯤꯡꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯐꯪꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯜꯂꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯊꯣꯡꯈꯣꯡꯗ ꯏꯃꯥ ꯒꯪꯒꯥ ꯑꯃꯗꯤ ꯏꯃꯥ ꯄ꯭ꯔꯃꯣꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯨꯃꯦꯟꯁꯤꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯃꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯏꯃꯥ ꯃꯅꯥꯌꯥꯏꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯏꯁꯤꯗ ꯁꯥꯔꯤꯕ ꯀꯩꯊꯦꯜ ꯁꯪꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯠꯊꯣꯛꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯀꯣꯛꯁꯤꯡ ꯁꯤꯟꯅꯗꯨꯅ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯟꯇꯤꯍꯟꯅꯕꯒꯤ ꯑꯗꯨꯝꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯜꯂꯤꯕ ꯁꯤꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯋꯥꯐꯝ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯎꯗꯝꯖꯔꯛꯀꯦ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯥ ꯃꯔꯤ ꯐꯥꯏꯖꯤꯜꯂꯛꯑꯕ ꯑꯩꯈꯣꯏ ꯅꯥꯀꯜ ꯑꯅꯤꯃꯛ ꯐꯨꯔꯨꯞ ꯑꯅꯤ ꯎꯪꯈꯠꯅꯕꯒꯤ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯃꯜ ꯌꯥꯝꯕ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯅ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯎꯔꯦ ꯑꯁꯤꯐꯥꯎꯕꯗ ꯂꯩꯉꯥꯛ ꯃꯄꯨꯅ ꯇꯥꯗꯦ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ CSOꯁꯤꯡ ꯃꯌꯥꯝꯅ ꯍꯧ ꯇꯧꯕꯤꯔꯝꯃꯒ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯥꯟꯕ ꯃꯃꯤ ꯑꯃ ꯇꯥꯕ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯅꯤ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕ ꯇꯧꯖꯈ꯭ꯔꯦ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯗꯨꯗꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ꯭ꯔꯤꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯗꯨ ꯆꯪꯁꯤꯟꯖꯔꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯆꯔꯥ ꯍꯦꯟꯕꯒꯤ ꯆꯪꯁꯤꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄꯤꯔꯒ ꯖꯦꯅꯤꯝꯁꯇ ꯊꯝꯃꯤ ꯑꯃꯗꯤ ꯏꯁꯥꯒꯤ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯁꯤꯜꯂꯛꯇꯕ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯃꯄꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯄꯨꯅ ꯂꯥꯛꯇꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯁꯤ ꯇꯧꯕ ꯍꯥꯏꯗꯅ ꯃꯔꯝꯁꯤꯡ ꯂꯩꯕ ꯏꯃꯥꯁꯤꯡꯅ ꯄꯥꯝꯃꯤꯕꯗꯨ ꯀꯔꯤꯅೋ ꯇꯧꯕꯤꯅꯨ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯁꯤꯈꯩ ꯇꯧꯒꯅꯤ ꯀ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕ ꯌꯥꯕ ꯃꯑꯣꯡꯗꯣ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪꯁꯤꯡꯁꯦ ꯆꯪꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯅꯠꯇꯦ ꯐꯥꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯀꯟꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯤꯗꯤ ꯀꯨꯀꯤꯅ ꯍꯥꯠꯇꯅ ꯁꯤꯗꯧ ꯁꯔꯨꯛ ꯏꯔꯝꯗꯝ ꯀꯟꯒꯗꯕ ꯂꯩꯉꯥꯛ ꯃꯄꯨꯅꯁꯨ ꯀꯟꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯁꯤꯁꯨ ꯄꯨꯟꯁꯤꯜꯂꯣ ꯍꯥꯏꯕꯗꯣ ꯇꯥꯔꯛꯇ꯭ꯔꯕꯅꯤꯅ
ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯕ ꯈꯣꯡꯐꯝꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯁꯛꯇꯤꯁꯤ ꯁꯣꯟꯕꯅ ꯂꯩꯇꯕꯅ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯤ ꯆꯪꯅꯅꯕ ꯎꯄꯥꯏꯁꯦ ꯁꯤ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯕꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯔꯨꯅꯤ ꯍꯤꯡꯒꯦꯁꯨ ꯌꯥꯗꯕ ꯑꯗꯩ ꯁꯤꯒꯦꯁꯨ ꯌꯥꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯩꯉꯥꯛ ꯃꯄꯨꯗ ꯍꯥꯏꯔꯦ ꯂꯥꯎꯔꯦ ꯇꯥꯔꯦ ꯂꯝꯗꯝꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯃꯥꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯊꯣꯛꯏ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯀꯔꯤꯅꯣ ꯁꯤ ꯃꯅꯤꯄꯨꯔ ꯁꯤꯑꯦꯝꯅ ꯂꯩꯉꯥꯛ ꯃꯄꯨꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯀꯔꯤ ꯇꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯂꯥꯡꯉꯛꯇꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯥꯏꯔꯦ ꯊꯣꯛꯑꯣꯏꯗ ꯍꯥꯏ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯈꯪꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕꯒ ꯆꯔꯥꯡꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯏꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯉꯁꯤꯁꯨ ꯑꯗꯨꯝ ꯀꯥꯞꯅꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯥꯞꯅꯩ ꯀꯥꯞꯅꯔꯛꯈꯤꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯍꯜꯂꯛꯈꯤꯅꯤ ꯃꯩꯇꯩꯗꯤ ꯅꯣꯡꯒꯤ ꯁꯨꯝ ꯇꯨꯝꯖꯜꯂꯛꯑꯦ ꯁꯨꯝ ꯁꯤꯖꯜꯂꯛꯑꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯁꯦꯁꯣꯕꯨ ꯌꯥꯎꯕꯕꯨ ꯑꯣꯏꯔꯣ ꯌꯥꯎꯗꯕꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔ ꯈꯛꯇꯃꯛ ꯊꯣꯛꯑꯒ ꯏꯔꯝꯗꯝ ꯀꯟꯒꯗꯕꯅꯦꯅ ꯂꯥꯎꯍꯟꯕ ꯃꯌꯥꯝ ꯑꯃꯅ ꯇꯨꯝꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯃꯅ MLA ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯒꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯠꯂꯒ ꯂꯩꯕ ꯃꯥꯟꯕ ꯑꯃ ꯎꯍꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯗ꯭ꯔꯕ ꯐꯥꯎꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯂꯩꯕꯁꯤꯁꯨ ꯑꯉꯛꯄ ꯄꯣꯛꯏ ꯁꯦꯁꯣꯁꯤꯡꯅ ꯇꯨꯃꯤꯟꯅ ꯃꯔꯣꯜ ꯂꯣꯟꯗꯕ ꯃꯥꯅ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯌꯥꯅꯤꯡꯗꯦꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯈꯛꯇꯅ ꯊꯣꯛꯆꯔꯛꯄ ꯉꯔꯥꯡ ꯉꯥꯛꯇ ꯊꯣꯛꯆꯔꯛꯄ ꯑꯩꯈꯣꯏ ꯈꯛꯇꯅ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯤꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯕꯤꯌꯣꯅ ꯂꯥꯎꯖꯕ ꯈꯛꯁꯤꯅ ꯌꯥꯕ ꯅꯠꯇ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯨꯝꯅ ꯄꯨꯂꯞ ꯂꯧꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯦ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯤ ꯃꯌꯥꯝ ꯆꯨꯡꯁꯤꯟꯅꯔꯁꯤ ꯄꯨꯟꯁꯤꯟꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇ ꯀꯟꯖꯦꯅ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣꯕ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏꯒꯤ ꯀꯔꯤ ꯌꯥꯅꯤꯗ ꯅꯪ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯂꯩꯐꯝ ꯊꯣꯛꯈꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯆꯨꯡꯁꯤꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕ ꯄꯨꯟꯁꯤꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕ ꯌꯥꯟꯁꯤꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯀꯔꯥꯏ ꯑꯦꯔꯤꯌꯥꯗ ꯂꯩꯒꯦꯕ ꯑꯩꯈꯣꯏꯅ ꯉꯛꯆꯔꯤꯗꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯂꯣꯏ ꯂꯩꯕꯗꯨꯗꯤ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯑꯝꯇ ꯃꯥꯟꯅꯗꯦꯅ ꯑꯗꯨꯒꯤ ꯋꯥ ꯍꯥꯏꯔꯨꯔꯗꯤ ꯂꯨꯛꯀꯤ ꯋꯥ ꯇꯣꯛꯊꯣꯛꯈ꯭ꯔ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯋꯥꯈꯜ ꯂꯩꯁꯦ ꯕꯠ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯇꯥꯔꯤꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯑꯩꯈꯣꯏꯅ ꯍꯩꯕꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯣ ꯄꯨꯟꯁꯜꯂꯣ ꯀꯥꯟꯗ ꯂꯥꯎꯖꯕꯗꯤ ꯅꯠꯇꯦꯕ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏ ꯂꯥꯎꯖꯔꯣꯏ ꯂꯥꯎꯖꯅꯕꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯁꯟꯃꯤꯟꯅꯔꯒ ꯆꯨꯡꯁꯤꯟꯃꯤꯟꯅꯔꯒ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯟꯁꯦ ꯁꯤ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯌꯦꯡꯉꯨ ꯉꯁꯤꯁꯤꯗ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯏꯃꯥ ꯉꯥꯛꯇꯅꯤ ꯖꯦꯅꯤꯝꯁꯇ ꯂꯩꯈ꯭ꯔꯤꯕꯗꯨꯁꯨ ꯅꯣꯡꯃꯒꯤ ꯃꯔꯣꯏ ꯃꯅꯥ ꯈꯔ ꯌꯣꯜꯂꯒ ꯆꯔꯥ ꯇꯥꯟꯖꯕ ꯏꯃꯥ ꯅꯣꯡꯃꯒꯤ ꯑꯐꯪ ꯊꯕꯛ ꯁꯨꯔꯒ ꯄꯨꯟꯁꯤꯒꯤ ꯆꯔꯥ ꯆꯤꯡꯗꯝꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯉꯥꯛꯇꯅꯦꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯦꯅ ꯆꯣꯡꯊꯣꯛꯑꯒ ꯆꯔꯥ ꯍꯦꯟꯕ ꯈꯣꯡꯖꯪ ꯑꯣꯏꯔꯣ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕ ꯑꯣꯏꯔꯣ ꯆꯪꯁꯤꯟꯕ ꯉꯝꯃꯒ ꯁꯣꯛ ꯌꯥꯝꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯕꯅꯣꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯔꯣꯅ ꯅꯣꯏꯁꯨ ꯌꯥꯕ ꯃꯈꯜ ꯀꯌꯥꯗ ꯑꯩꯈꯣꯏꯁꯨ ꯌꯥꯕ ꯇꯧꯔꯛꯀꯦ ꯅꯣꯏꯁꯨ ꯌꯥꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯃꯥꯟꯅꯁꯤ ꯑꯩꯈꯣই ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯃꯄꯨꯅ ꯑꯩꯈꯣꯏꯁꯦ ꯒꯤ ꯋꯥꯁꯦ ꯇꯥꯗꯕ꯭ꯔꯥ ꯌꯦꯡꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯥꯗꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯅꯥ ꯄꯪꯉꯤꯕ ꯃꯃꯤꯠ ꯇꯥꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯍꯟꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯤꯅ ꯆꯤꯡꯍꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯥꯍꯟꯕ ꯉꯝꯗꯣꯔꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯂꯥꯟꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯈꯥꯝꯕ ꯉꯝꯃꯤꯕ ꯁꯨ ꯂꯧꯊꯣꯛꯄ ꯉꯝꯃꯤꯕ ꯊꯣꯛꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯉꯁꯤꯐꯥꯎꯗ ꯃꯌꯥ ꯀ꯭ꯔꯛ ꯆꯦꯠꯁꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ ꯃꯣꯏ ꯃꯅꯨꯡꯗ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯀꯔꯤ ꯇꯧꯕꯒꯤ ꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯤ ꯃꯔꯝ ꯀꯔꯤꯒꯤ ꯁꯣꯏꯅꯣꯁꯤ ꯃꯥ ꯀꯔꯤ ꯇꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯉꯁꯤ ꯄ꯭ꯔꯖꯥ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯅꯤ ꯈꯔ ꯍꯥꯏ ꯀꯨꯀꯤꯅ ꯍꯣꯝꯂꯦꯟ ꯇꯥꯟꯕꯅꯤ ꯈꯔ ꯍꯥꯏꯅꯔꯤꯕꯁꯤ ꯀꯔꯝꯕꯅꯣꯃ ꯆꯨꯝꯃꯦꯅ ꯑꯩꯈꯣꯏꯅ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯀꯔꯤꯅꯦꯅ ꯂꯧꯗꯣꯔꯤꯒꯦꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯅꯥ ꯈꯪꯕ ꯌꯥꯎꯔꯒꯦꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯤꯕ ꯍꯣꯝꯂꯦꯟ ꯇꯥꯟꯕꯕꯨ ꯃꯤ ꯍꯥꯠꯂꯒ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯍꯦꯛꯇ ꯇꯛꯈꯥꯏꯔꯒ ꯍꯣꯝꯂꯦꯟ ꯇꯥꯟ ꯌꯥꯒꯗ꯭ꯔꯥꯕ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯂꯩꯖꯗꯕ ꯃꯈꯣꯏꯅ ꯍꯣꯝꯂꯦꯟ ꯇꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯤꯗꯅ ꯆꯦꯟꯒꯗꯕꯅꯣꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯦꯜꯂꯦꯕ ꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯀꯥꯟꯗ ꯂꯩꯉꯥꯛ ꯃꯄꯨꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦꯕ ꯂꯩꯉꯥꯛ ꯃꯄꯨꯅ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯊꯦꯡꯅꯕꯤꯕꯗ ꯃꯥꯅ ꯉꯥꯛꯄꯤꯗꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯐꯔꯦꯅ ꯃꯉꯣꯟꯗ ꯈꯣꯏꯔꯝꯒꯗ꯭ꯔꯥꯕ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯂꯥꯎꯗ꯭ꯔꯗꯤ ꯀꯅꯥꯗꯅꯣꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯔꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯗꯣꯔꯤꯁꯦ ꯃꯉꯣꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯅꯔꯦꯟद्ꯔ ꯃꯣꯗꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤ ꯄꯨꯔꯛꯄ ꯉꯝꯗꯣꯏꯅꯦꯕ ꯋꯥꯔꯣꯏꯁꯤ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯁꯤ ꯇꯧꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯆꯠꯂ ꯇꯧꯒꯗꯕꯅꯦꯕ ꯂꯩꯉꯥꯛ ꯃꯄꯨꯁꯨ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏꯁꯨ ꯀꯔꯤ ꯇꯧꯕꯒꯤ ꯅꯔꯝꯗ ꯅꯖꯥꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯕꯅꯦꯕ ꯅꯣꯏ ꯐꯝꯗꯨꯅ ꯂꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯜꯂꯕ ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯄ꯭ꯔꯖꯥꯗ ꯍꯥꯏꯌꯣꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ 20ꯒꯤ ꯃꯅꯨꯡꯗ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯅ ꯊꯥꯔꯣ
थानिंग मतमदो यागदब मतमदो येंगागा करिगुमबा मणिपुर प्रजा मियामना अखोय याद्रे उपाय लेत्रे इरमदमने याद्रबनि अखोय उपाय लेत्रे बीजेपी दे अखोय टोनी गाइजे मोय लावबजे करि काइगेबा मोयना किरिसे कनानोबा मोयना याम पामुजरिसे प्रजा नत्रे लम नत्रे मोयगी मसागी पामदो ओइना पामु लैरेबा मोयगी दमक्ता अखोय चाइ सोलो सियानगद्रेबा कुकी मखोता अखोय अदुदि याबा ngमोयबा लोजिंग वादा लैबिसे कमाय तोंदोरिगे अखोयगी थवाई कंदना लेंगाक्सि कंदना लमदमसे कंदना लैरिबदुनो कमाय सियानदोरिबा मोय मखोता नोंग नोंगी सिरे सिकनाना खांग ngमदोरि इमा इबेसिने एजिते सलमा तौबा मतमदि थुगाइनबा याइगा यादेगा लोइदा थमी कुकीदा लो थमुसोना नुपी मदा गेंगरेम तौबा मोय मंगा तौतो कैदोबै फादे हुजिया कैदोबै लखते कैदोबै सस्पेंस चलमते अदु लैबा कनो पोस्ट अदु कैदोबै सस्पेंस चलमते कैदोबै के अदु फादे कुकी की लोबमतना कुकी की चिलिनाउ सिंगना मैतै नुपीदा गेंगरे तौखिबदो अखोय यानिंगदि काना धना फमबा ngasi इबेले मंत्री मदोना कना लाउरी अखोय गिदि लाउदाइ नोय फाइजो फी थोंदबा नुपी अनि दुगी दिदि नोय चिफ मिनिस्टर आउना लुसिंगना मंत्री मदो मयाम मा इमा इबे मयाम हौरेरगा धरना फमगी दाइने नोयबो लमदम जे कनगे दि खंददना फाइजोम तोपा फी थोंदबा अनि दुगी दि नोय नापांग तोग्र माइक्रोफोन पाइदरा लावी लमदम जे के दि मालेबा कलेजे परिपुर प्रजा मयाम थोलो इंदा गवर्नमेंट तौरि खै यानिंग दे खांग ngमद्रेना नोय सु लावबा याइना अदगे मो पुलिस पर्सनल सिंगसिना इमा इबे जिने तर तया गया से त कापत लबर बुले त कापिचे खोज करी ओइना उगेबा मोयगी दि सरुक याउ ड्राइबा अखोइना थोगा लाउरि बिजा अखोइ खरा गक्ता गेरबा अखोइ मयामना पुन्ना मदु थोला अगदि मोइन अखोइ उसित्रिसे कुकीने उसितबा अमदि अखोइ मसेंगी मरता लैनरिबा खुदिंमकी अपेम पेन दसे लोइना अखोइ निंग मथुंगंगनेबा कुकीने अखोइ दु उसित्रिसे अखोइ यूनिटी ओइदेसे कुकी सु खांगेबा इंडिया गवर्नमेंट सु खांगे लेंग सु खांगेबा अदुना मणिपुर के सेसो सिंग अमता पुंछलोने सेमनगा लाउरि दो नाकल अमता फजरसु नाकल अमता मोइदि पुंछन कैदोबा मोइजु पुंछलो मोइजु पुंछरकांदा लैबा ngaओ मोइना लैबा ngaदि अखोइ पुंछंगेरा पुंछलोरा अमसु याबा यायबा वारि अमदा अदु ओइदादि मोइजु पुंछंदे अखोइजु पुंछंदे दुदि उपाय लेत्रमनिना अखोइदि पुंछलोना लाउबा नतन अखोइ कैदोंदोरि अखोइना तौदोइसि कैनोबा प्रजाजे मैदा ngौरे हुजि इमा इबेन कयानो लुजुंग नया द सुबम नोंग खंगदना लौ उबा चपदा नोंमैना कापे हा पाले अदुगी अदु सिरे मी अदु सिरे कयं कोइरे ताबा मुंगमे पाक चामा चामा पुगनी नोय पुदनगदि तोय यंगु नोय अदु यामना धर्म लैतबा मिनुंगसि लैतबा नखोइना करम तौना लैबाकसिगि मपुरगा लैंगा अमनो अखोइ मसेला क्वाइदगि लाइबक थिबनि अदुना मणिपुरदा लैबा मियां खुदिंमक सेसो यावबबो ओरो यावदबबो ओरो लैरिबा प्रजा खुदिंमक से अखोइ अमतंगदि पुनले लेमिनरगा इमा लैबाक लमदम से कमिनननबगी खोंखोंदु लेमिनसि इमा लैबाक कनबदा पुनसनबा यादबा यासिनदबा यादबा अदिगि चुंगछनबा यादबा अमत लैतबनि इमा लैबाक से अखोइना कनगदबनि अखोइ मियां तंग पुन थोकबिरो हायबसे कसि थवाई मिरेंगी विमेंग विंगी को कमेना मोइना लैबाक मियां दमदि मणिपुर लैंगाक्ता हौजिकी ओइना पौदम जरिब आई चित्रंजन मैथिगल कैमरा पर्सन रॉकी ममी टीवी न्यूज़ एकुमबकों